मरुओइबा पाउ धनमंजुरी यूनिवर्सिटी की सिंडिकेट की ngasi फम की बात हुआ मिफम अमना यूनिवर्सिटी से अनौब रजिस्ट्रार अमदी कंट्रोलर ऑफ एग्जामिनेशन की मिंग लाउथोखरे मणिपुर की दमक ngasi यामना नुंगाइरबा मिकुप अमा ओइना जम्मू अमदी काश्मीर लोइनना लद्दाख हाई कोर्ट अनि की चीफ जस्टिस ओइरंबा जस्टिस एन कोटिश्वर ngasi सुप्रीम कोर्ट की जज ओइना वासक लौखरे इम्फाल जिरीबाम लंबीदा पेट्रोलियम प्रोडक्ट पुथोक पुसिन तौरिबा गाड़ी सिंगदा सनखाई थुंखाई की थबक सथरिबा से थिंगनबा मतिक साबा सिक्योरिटी पीबीद्रबदे अगस्त की तांग अमदगी थाउ सिंगबा ट्रक सिंग चेन बलेप लगने अमदे कांगसुप सिरुदगी मेरांगीर सिरु मिहात सेनाबा मियोय अमा पुलिस न फागतख्रे कोर्ट पुथोकलबा मतुंगदा नुमित निपानिगी पुलिस कस्टडी द थमनबा रिमांड लौथख्रे खुरमजरी ISCOM मणिपुरी पाव मिरेंग ताबिरिबा ख्वाई पुनमकपु तारामना ओक्सरी हौजिक पाव संदोकना पिजरी धनमंजुरी यूनिवर्सिटी की सिंडिकेट की ओइबा मिफम अमा ngasi ayu pung 13 ताबा मतमदा पांगथोक्तुना मतुंगदा इंटरव्यू तौखरगा रिजल्ट हाइदोक्तना लेरखिबा रजिस्ट्रार डेप्यूटी फाइनेंस ऑफिसर कंट्रोलर ऑफ एग्जामिनेशन यावना तोंगान तोंगानबा फमगी थबक हाइदोक्पा हाइना एप्रूव तौखरे धनमंजुरी यूनिवर्सिटी की कॉन्फ्रेंस हॉल दा पांगथोकिबा ngasi मिफम अदुदा हाइदोक्तना लेरिबा फमसिंग अदु हाइदोक्पदा एप्रूव तौखरबसु अपॉइंटमेंट लेटर थोक्त्रिबा फावबा महैरुई सिंगना संगसिंदुना लाकपा खोंजंग अदुदी हंदोखिरोय हाइबगी पाव फंगले कुइना पंदुना लेरिबा थबक सिंग असे हाइदोक्तुना अवाटपा लेरिबा सिंग असे मेंसिलबदे सयेद नदुना लेरिबा यूनिवर्सिटी असिगे अवाबा खरदी कोकपा ngamgani नाकलमरोमदा हिरमसिगी मतंगदा ISCOM मीडिया के सब एडिटर पिंकी ओक्रम अमदी DM UTA की कन्वेनर जनरल डॉक्टर MA हलीम साहागा फोन की खुथांगदा सानकिबा वारोल की पाउदम तामिनसे की ओइना हौजिक हौजिक लेबा क्राइसिस सिगी मतंगदा तोंगान तोंगान हिरम सिंगी मतंगदा मीटिंग अमा फमग्रे हाइबा पाउ ताजरेको अदो ngasi मीटिंग दुदा करी करी वारेप लौखरबगे करी करी खनग्रगे हाइबदो मदुदा हाइबियो अहानमक्ता अकोगी हाना इंटरव्यू तौखरबा पोस्टिंग की रिजल्ट अकोगी अकोई हाइदोकनबा खन्नबा हाइबा तारे अदो रिजल्ट तो खन्न हाइदोकनबा याखरबा अकोगी ममिंग मथागा लोइनना पिरखरबा सिंगदुगी रिजल्ट तो आई तेन अमतंग हाइजरके अहानबदा रजिस्ट्रार की कैनोदा पोस्ट हाप्रिसे RK जोतिन सिंह आना MU दा डिप्यूटी रजिस्ट्रार ओइरमनी हाइना ताई अनीसुबदा डिप्यूटी फाइनेंस ऑफिसर माई ममिंग सी पुखरमबम अरविंद सिंह अदुगा अहुम सुबदा कोई कंट्रोलर ऑफ एग्जामिनेशन जयंत सिंह मादी होजिसु अखोगी MU दा इंचार्ज होइना हाना पुबनी थाम की मांगदगी कोई कंट्रोलर ऑफ एग्जामिनेशन से माई कोनोनी ओजानी GP कॉलेज हान ओजा ओइरमबनी अदुगा मरी सुबदा अखोगी कैनोसी ओजा नौना अखोगी लौनुगी दमकता सही अमनी मांगदा इंटरव्यू तौखिबदो अदुगी रिजल्ट सी कोई पुण्यता हायरगे 143 कोई मोइदा पोस्ट पीवाइन असिस्टेंट प्रोफेसर की डिफरेंट सब्जेक्ट ता पोस्ट पीवाइन यानखरे मोइ ममिंग मथागा लोइना थोखरे अतिगा लोइना ना कोई गनोदा नॉन टीचिंग स्टाफ ता 169 पोस्ट की मोइ ममिंग मथागा लोइना ना थोखरे सिदा ड्राइवर की अहुम याउदी सिनी अदुगा आइना सगी रजिस्ट्रार की दा हाइगदबा अहुम वालहुरे असिस्टेंट रजिस्ट्रार अहुम यावे असिस्टेंट रजिस्ट्रार अहुम अमगा हापे रजिस्ट्रार अमा लेरे अदुगा असिस्टेंट रजिस्ट्रार अहुम अमगा हापे सी खक्तनी ngasi gi oina iduena khanakhrido ओके थागतचरी ओजा अदु मसिकी मतुंगदा अतोपा लेमहौरिबा थबक थौरमसिंग पांगथोकदबा हाइतारेको अदुगुबा अदुम लैबा तारगसो खोइ मोजादा कांटेक्ट तौजरके अदुगा थैंक यू सो मच खोइ इन्फॉर्मेशन पीबीबगी दमकता
मणिपुर की दमक ngasi yamna nungairaba mikup ama oina Jammu amadi Kashmir loinana Ladakh High Court anige Chief Justice oiramba Justice N Kotishore ngasi Supreme Court ke judge oina wasak lokre Mahapu Chief Justice of India Justice D.Y. Chandrachud na wasak lokhe Mahakaloinana Madras High Court ke acting Chief Justice R Mahadevan su Supreme Court ke judge oina wasak lokhe Supreme Court ke judge oina ngasi wasak lokraba nongmai kapam Kotishore Singh ing kumjali sing amaga chamapan humpu humdoi ke Mars ki tang amada uripok taurang bam lekai da pokhe mahangas masigi mamangda Guwahati High Court ki acting Chief Justice oina tangkak ahumlak acting Chief Justice oiramkhe loinana Manipur High Court ki acting Chief Justice oina su anirak oiramkhe and Kotishore na mahaki schooling West Bengal gi Purulia da leiba Ramakrishna Mission Vidyapit tagi taurakhi amade graduate na Kiro Rimal College tagi kumjalising amaga chamapan marifu humdoi da loisinke kumjalising amaga chamapan marifu taruk ta mahak Delhi University ki makhada LLB pass tauke mahakpu Jammu amadi Kashmir loinana Ladakh High Court ani gi Chief Justice oina mamang sahi gi February gi tang 15 da thabak purakhe Supreme Court of India, having been appointed a judge of the Supreme Court of India, do solemnly affirm that I will bear true faith and allegiance to the Constitution of India as by law established, that I will bear true faith National Highway number Kuntra Taret Imphal Ziribam Lambida Petroleum Products Sing Puthok Pusin Tauriba Gari Sing da Senkhai Thungkhai gi Thabak Sathariba Asi Thingnaba Matik Saba Security Pibidrabadi August ki tang amadagi Thau Sing ba Truck Sing Sen Baleplagani Haina Prime Minister Narendra Modi da memorandum ama pisin khre haina Consortium of Manipur Petroleum Products Transporters Fraternity na thadorok pa serola mana khanghalakle serola sinamakha taraduna haikibada haujik thokliba kanglup ki irang asina maram oiraga CRPF convoy sing deploy tawrabasu security matik sadabana khudong sadaba kaya mayok nare logi wangmada khulai paiba singna transporter singdagi round trip amada lupali sing taruk kachani senpham thiriba asi nongma nongmagi hengalakli nongmada tanker chamaga yankhairom seliba asida nongmada illegal tax oina lupa lakh mapan gali sing kunthra rom tax oina thiri hariba senpham ase tha amada lupa crore amaga lakh marifu taruk oiri aduga sahigi oina lupa crore kunnithoi lakh kunthranithoi illegal tax oina thiri hariba senpham asila nai phurit khawdagi chatpana maram oiraga imung manung puriba singda awaba ama mayok nare karigumba hariba senpham sing asi pi dragana truck singda nung thomjinduna akai atoi kaya thokhanduna lakliba asine mamangdasu petrol diesel amadi LPG gas bullet tanker kaya nongmai kapsinduna amang ata thokhankhibagi thodok Imphal Ziribam Lambigi Tolen Khul Manakta Thokhiba Laikhrabani Maram Asina Yengsin Binaba Amadi Ngakpi Sin Binaba Kana Amata Lairaktabana Lakriba August ki tang amadagi hauna Petroleum ki products sing puthok pusin gi thabak khudakta leplagani haina Consortium of Petroleum Products Transporter Fraternity gi maikaidagi Manipur ki Chief Minister Secretariat ki khuthangda Prime Minister Narendra Modi da pisin ki ba serol amada khangalakle Manipur ki tampaki mafam singda laiba liquefied petroleum gas LPG distributor singda puba thangba ngamlaroi taba makhal makha kya gi demand sing tawrakpa asibu yaningda pafongdokladuna distributor singna ka sampat leimazam laikai community hall da wakan mifam sathakre ngasi sathaki ba wakan mifam aduga mari leinana LPG gi distributor amadi proprietor Okram Budhina paumi singda fongdorakpada Manipur da hauki ba sahi gi megi tang ahum dagi hauduna ngasi fawba satharakliba lan asina maram oiduna miyam kham thengna wanari ngai cherak asida tampaki mafam kya da leiriba LPG distributor singda makhal makha kya gi puba thangba ngamlaroi taba demand kya tawrakliba asi tawbiganu distributor singna ngasi fawda angamba mateng kaya pangduna lakliba asigi mathakta ahenba senkhai thungkhai da natana tongan ba makhal gi demand tawrakpa asina distributor singda puba thangba ngamlaroi taba volume ama thangat pire haiki distributor singna ngasi fawba leiba ki thabak thoram kaya sithadana angamba thakta mateng tawduna lakle apik pa demand kaya tawrakpa asina distributor singdadi asoba senpham ama oiraktuna awaba phibam ama mayoknare Manipur da LPG gas phangdabagi miyamna wanariba ase maru oina mapan lamdagi pusilakadaba LPG puba gari singi matam sana security pibidaba amade lambi thongi khudong sadaba kaya laibadagi miyamda matam sana gas piba ngamdriba ase ngamnaba mari leinaba singna sumit yang sangbiu haina phongdokhi
ai kanane okram buddhising ko ai distributor amagi proprietor ni ngasi akoina sit in protest masida phamjari ba se atai kari muku suna se de akoi megi tang hom 2023 dagi chatharak ba akoi gi laibak thiba akoi irang haitare masigi maram oiraga akoi laibak asigi mayamna awana thengnari ba khonari ba mayam om majigi mayam je akoi distributor sing da jo akoi gi yamna akoi puwa thang bangam moi do wa mateng nirak pa haitare asum mateng nirak pa sida akoi jo adum angam bade akoi mateng tawje adudagi sida limit haibadi si tawda yaroi kholoina hairakpa dagi akoi na jo pibadi ngamdaba madumba awaba mayam leibajde ngasi akoi punjallaga sit in protest se phamjabani adu asuki matik yamgre akoi da dimal lakpaje dagi akoi lekai amada district amada leibe agency jinje mayamna loina ba kariguma thodo wathom da sitha da bai tare koi kariguma ma sana khona baibu ha jo kariguma ma any problem to koi jo aduna akoi da di punjallaga di am jamba akoi na phangjari ba akoi gi khara senthok lambi om majdai jo akoi na hena akoi na mating pang ba je pang di am pang ni pang ba ngam da gi phibam lakpa adu ma adagi mathang da mu akoi gi handak hana march baudi handaki 2024 gi march baudi akoi supply je khara dum nungai rammi hajikti gas ki supply je jiri gi tawriba irang turang adagi lairiba lambi gi condition mayam asina akoi gi mapan dagi pusalakpa supply se yamna niemre yamna masing mahukja pusalam dai wat kre adu duna haji akoi da supply gi sang je distributor na pirak je yamna handagre aduna customer jing na jo hangaudana akoi gi april dagi gas ki supply handarak padina akoi na jo home delivery service da marang kaina customer jing apam baji piba ngamaktaba aduna hojik che akoi je office ta godown da jo akoi staff sing akoi proprietor jing je akoi laiba da jo customer jing jigi demand je akoi na piba ngam jalaktaba gi awabam ju thengnaba asuma mayam je kitang da orga ju public ta ju khangan ningba adagi akoi higher authority da ju kitang marang kaina pusan bira ngabo khona raga di akoi ngasi kitang di akoi customer ki service customer na pami mayam asida mateng pangbang ngam jagani habisu koi thamjaningba थासिगी तरा मंगा दा कांगसुप सिरु दगी मेरांगीर सिरु मिहात कमरी लेनना मणिपुर पुलिस ना मियोय अमा फागत पंगम ख्रे फारबा मियोय अदुदे खांगेबम सनातोन अतोपा ममेंग सनातोंबा सिंकवी मसागी चही यांखै हुमदोय सुरे हाइरी महाक पु फारबा मतुंग दा इम्फाल वेस्ट के जुडिशियल मैजिस्ट्रेट फर्स्ट क्लास के कोर्ट पुथोकलबा मतुंग दा नुमित निपानी की पुलिस कस्टडी दा थमना रिमांड लौथख्रे मिहात असिदा चेनबा मियोय अतैसु पुलिस की माइकैदगी थीबो हुमगी थबक सथरे पनबा याय मदुदे ngarang su kokomi amadi UNC gi mihut kangbu amana Manipur gi chief minister N Biren Singh ga unaduna mihat asigi matang da thigatuna asum aran puthokna bataksin ba leikhre unabadu da chief minister gi maikai degi maming matha phongdoktrabasu mihat asile senaba miyoyama fare haina khanganke nakalamromda Manipur gi tongan ba mafam singda security gi force na thibu humbagi thabak sathabada khusukulai kya amasu fagat pangam khre hai Security Force na Kaksing District ki Molting Zam Khulda Thibu Humbagi Thabak Sathabada Local Made Rifle ama Baufeng handset ani Chinese hand grenade ama lethal cell ama pistol magazine ama .303 magazine charger base ani grenade ki ama motor cell wing ama kapthokraba nongmai marugi tokning contract Local Made Ongyam Hairi Kokthong da leiba मफम दा थीबु हुंबगी थबक सथबदा यामलबा खुसु खुलाई क्या फागतबा ngamkhre फागलबा खुसु खुलाई सिंग अदुदा 9 mm gi maru taruk yawa magazine ga konana carbine ama air gun pistol ani .36 HE grenade mapan .36 grenade ki detonator mari mortar cell ama bomb cell ama country made cell ama 7.62 mm gi SLR gi empty gas nifunipan stun cell tara humdoi tear smoke cell taro cartridge manga anti riot double blast ahum 12 bore cartridge ani insas LMG gi magazine ama baufeng set ani bulletproof ahum yauna firol kyasu yauke phagalaba khusu khulai singadu wangu police station da sinakre Masak khangdaba singna tongan ba miyoy singi yum amadi dukan singda bom thamjinbagi thaudok lepa leitana thokle ngasi ayupung mangarom taba matamda su sakhangdaba singna Imphal East District ki Lamphel Police Station na konba sing merong maning lekai da leiba
Rubitech Cement Softa bom ama thamlam le hairi bom adu dukan thong hangnaba hotnaruba matamda thengnarakibani khudakta police ta pau piraba matung Manipur Police Bomb Expert ki kangbu laklaga ayuk pung nipan taramdaida asoi angam yaudana lauthokre hairi panbaya badi ngarang numidang pung taruk rom taba matamda su masakhangdaba singna hiang thangda leiba Kamakhya Pemton College ki principal oiba Lairanjam awang lekai dagi wahengbam nimai sahi yangkhai apokpa lekhidraba tombagi yumda su bom ama thamlambadagi Nambol Police ki kangbuna lokhat khibagi thagdok leikhrabani Yumthang nariba Myanmar dagi Manipur lomda niyom kaina lansilakpa mioi singi masak khangdok nabagi thabak sathabada moregi Govazang kholda Myanmar masa kunmari masak khangdok pangam khre hairi Manipur gi Chief Minister N Biren Singh na maha ki Facebook page ta thagalakhiba post amada ngarang ayupung nipan makhairom tabada DC Technopal gi STO More Manga Suba Assam Rifles OC More Police Station amadi Technopal gi biometric team gi apunba team amana Govazang khulda amukka hanna verification gi thabak sathaki maduda nupa nipan amadi nupi tara taruk yaw na punna Myanmar masa kunmari gi mathakta verification sathaki baga loinana makhoi gi biometric sing laukhre hairi Makhatana More amadi masiga thagnaba mafam singdasu verification gi thabak makha sathaki gani loinana maduda sarok yakhiba security gi amadi government ki official singbu chief minister na thagat pa phongdorakle Kakching Higher Secondary School da All Kha Kanglai Students Union AKKSU amadi at School asigi mahiroi singa pangthokiba pawgi mifam amada School asigi oza awat apa kya lairiba ase thuba matamda haibadi July gi tang 13 phawgi manungda thabiraktrabadi class boycott tawba yauna akanba khongjang kaya July gi tang 18 gi changsinba hauragani haina phongdokre hiramasiga mari leinana school asida commerce stream da class 11 tamlebi Salam Sonia Kobi mahiroi amana phongdorakpada Langaki oina Manipur gi khamai kaida mahiroi lising amarom tamduna aphaba mahiroi kya puthokliba school asida ming chanduna aphaba gyan lausin kaya tange khanduna lakpani adubu school asida oza kya gi awat palaiduna mai masing mapung phana tamba phangdre haina phongdorakhi hiramasiga mari leinana AKKSU gi general secretary KSS National Singna Phongdokhibada Lengakna School Fagat Hansi Mission Satharabasu Lengaki School kya sitharakliba si karigino haiduna Khamaikai School Sing Yengsin Basatpada School asi mahiroi yamna leirabasu mahiroi singna oza watpagi awaba kaya thengnarakpani Maru oina school asida physics history education economics Manipuri amadi English ki oza sing watlambani masigi damak mari leinaba singda se sang pisinduna thengnariba awaba asi ko khanaba hotnabaga loinana school asigi mahiroi singna changsilakpa khongjang singdasu mapung phana sawatkani haiki Amarom school asibu luna na thamduna aphaba environment ama thamnaba honabada asauba thaudang laugatoriba sweeper amadi maligi award basu leiramki masida sunatana school asigi laboratory amasung library asi matangba sunaba haibadu oidre laboratory haibasi mairoi singbu hena mapung phaba gyan pigadawribani amadi library na mahiroi singbu larik paba amadi nainabagi hainabi semga sagat kadawribani hiram asidasu lengak amadi mari lainaba authority na ahen mamityang sangbinaba pugning singsinjari haina phongdorakhi Ayak All Kha Kanglai Student Union ki General Secretary oina thau pujabani aina lengaki school singda kari kari awat apa leibagi haina yengsin chatpagi thoramda koina khamai gai gi oina lengaki school ama oina masatra masik phaidagi hana masik tamliba Kakching Higher Secondary School da changjaruba matamda oza si aduki mati yana wala me physics ta oja wali history gi oja wali economics gi oja wali history gi oja wali Manipuri gi oja wali hariba subject sing da oja tara punna watuna leire oja wat pasina maram oiraga mahiroi singda mapung phana class sing oina lawningba moina tawningba class moi phajana phangba ngandre aduna lakliba tang kun ga taret phawbugi manung sida government ni maikai dagi waliba oja sing sibu thabirakta taraga dagi tang kun ga mapan dagi Kakching Higher Secondary School di chhatra singna changsilakpa khongjang singda All Kha Kanglai Student Union aksugi maikai dagi koina ngamba mating pangani haina koina press media gi thungda koi ningsingjari amadi school asibu luna na thambada achauba thawang lawriba mali sweeper koi gi grade 4 da leiriba grade 4 gi koi gi
वालिबा स्टाफ सिंसु गवर्नमेंट अथुबदा हापियु अमदी स्कूल असिदा हुजिक लेरिबा लाइब्रेरी स्कूल की लाइब्रेरी लैबोरेटरी हुजिक लेरिबा मो असिदी मतम चुनद्रबा आउटडेटेड ओइबा मो अमदा लेरमने National Institute of Technology Manipur gi Flows Manipur Project Team Department of Civil Engineering amadi Manipur lenga ki Water Resources Department ki State Project Monitoring Unit National Hydrology Project anina khusamnana sinduna flood forecasting and mitigation in Manipur gi matangda numit nini pangthokadaba workshop kam training asi hawdokhrei Lamphel patta leba Water Resources Department ki training hall da pangthokibat hawdokpagi thoram aduda NIT Manipur gi Director DVLN Somaya Julu Water Resources Department ki Chief Engineer Remai Alimaina chingba mioi kyana mithunglen sing oina staruk yakhe workshop kam training program adu hawdopaga mari leinana Chief Engineer Remai Alimaina phongdokhibada thoram adu lamdam asida ising isau thokadore haibasi mangjawnana khangdokpa ngamnaba system ama thamba ngamnabagi wakhalolda pangthokpane system asina isau thokpadagi kanhauba ngambatanatana mioi kyada kanaba bibu ngamgani system adu weather satellite observation numeral weather prediction hydrological modeling and hydrometry gi matengna pangthokadabani haina sumahakna makhatana phongdokhi Hayang fawba chathagadaba workshop kam training program aduda ngasi training session da akhang hai kyana ising isau dagi ngakthoknaba amadi isau manung da thengnaba ngamnabagi matangda wafam kya phongdokhi water resource ne NIT Manipur ne aduga bigi ganagi somda RMC regional meteorological center in recently में हम लागा कोई 2 days workshop हम थोक सबनी असी करनी कोई early flood warning system है ना कोई मनीपुरा flood थोक पसे मंगजो ना शो करते बसे गाना सुनाई तो भी कोई है ना कहीं तो भी आना ना कोई मधुकी system तो पुसलना ना भाई कोई से workshop करूँगा अगर कोई engineer से करूँगा कोई सीधा work to riba scholars in the crowd of estimating pangani pangada and social content of the legacy canoni boygi another project local policy and can say forecasting can say tana kanda karam can some se hai the flood management gumbogi plan is the early warning system that I was flood mitigation se koi hoju chu dum tori bani adugo early warning system se na koi de kana to help to gadi management mitigation kana sida work sida amuki hana mating pangani habi one project se koi system se kana ni koi how ba hai bu kana ni how initial stage ne hai tai je koi how na kana kana to initial stage early warning system ki kana Makhataba pau pizza tringai da aten break amatang lauzari ISCOM Media Private Limited ki YouTube account ISCOM program haina hangjaba channel asi haukiba July taramari gi ayuk pung manga taba matamda sakhangdaba singna hek tawkhre masina maram oiraga YouTube channel asi operate tawba yakhidre ISCOM Media Private Limited ki official YouTube channel asi ISCOM News haina hangjare masina taba atopa channel amata leizade ISCOM Media bu nungsibiriba miyamna ISCOM News haiduna hangjariba YouTube channel asibu like share amadi subscribe tawbiyu khudongchadaba sigidamakta ISCOM Media Private Limited pungak pinaba nolukna paujenjari E pauga mari leinaba hiram singidamakta aikhoigi phone number 9362003795 ta pau phaubirakpa yagani Amukahana taram nuksari makhataba pau Union Minister of State for Rural Development and Communication Dr. Pema Sanni Chandrasekhar na ngarang Kaksing District ta laklam khrei mahaki khongsada duda Kaksing gi MLA Mayang Lamam Rameswar Deputy Commissioner Rohit Anand Chief Postmaster General
North East Circle Silong Sanjib Ranjan amadi atai official gyana saruk yaduna Kaksing Post Office Building amadi Kaksing Phausupat lekai de leiba staff quarter sanga khirami masiga loinana Union Minister Masayawna DC Office Complex ta District Administration amadi mari lainaba Department ki miut sing yauna mifam pangthokhi tungda MLA Mayang Lamam Rameswar yauna Union Minister na Kha Manipur College amadi Langmaidong Higher Secondary School da hangliba relief camp sing da su chattuna yeksin khe tim aduna tongan ba mafam sing da Mahatma Gandhi National Rural Employment Guarantee Scheme Amrit Sarovar amadi Pradhan Mantri Awas Yojana Gramin gi makhada paikhatliba thabak kaya su yengsin khe United Maitai Pangal Committee UMPC Manipur gi ahan bathau pukataba singi wasak lobagi thoram amanga si pangthokre Major Khulda leba Manipur Press Club ki Loktak Hall da pangthokiba wasak lobagi thoram aduda Islam Makak Macha Senior Consultative Kari Kayamuddin PS Iman Lilong Masajid Dr Badaruddin Advisor UMPC Alhas MB Muhayyuddin President UMPC Amadi S Jasimuddin Moinam Advisor UMPC na Mithunglen Singh oina saruk yakhe UMPC Manipur gi chahi ani gi oina naunat General Secretary Khallaba Rais Ahmed Tampak na committee adu gi matangda phongdorakpada UMPC Manipur asigi pandam de peace and integrity ni lamdam asida leminari ba phurum masel nuksinaduna malemda sartak na mohana gani amade mamangai dagi hauna integrity gi matangda maitai pangal singna laukhiba thodang ngasi gi mirol na suleng dana leple integrity da singnarakpa khudingmak thengnagani lamdam asida drug ki safu asauba ama lagliba asisu thengnaba ngamnaba committee asina honagani loinana Manipur dagi pangal sing mapalam singda chaithokduna laikhraba singsu punsinnaba honagani hainu su phongdokhe Nasigi wasak lokraba sing adudi committee asigi president oina Alhas Maulana Mohimuddin General Secretary oina Rais Ahmed Tampak Finance Secretary oina Maulana Habibullah Nadawai ni chingba miyoi singne annual general body meeting tauraga ekoigi executive office bearer oina member kuni pam galloina ne koi semkhre haiba organization asigi Bucin Kurel Pubigadoriba, President of Pubigadoribasi, Alhaz Malana Muhayyuddin, Adu Galena, VP Mari Amadiyani Sam, General Secretary Pujagadoriba. Haiba United People Panel Committee Manipur, Samna, UMPC Manipur, Organization City, Sapsaba, Madi Mapu Pandamdi, London City, Marwana, Peace and Integrity, Akoi Shanti. Good relation nama London sida laiba laininga group samadi koi community machine da mushi samana lagmaraga London masi adu nauna puchini bi thap ta sapat pangthan gi lamda pukhatpa loina na amum subada kwaida gi boru oiba London sida yana ekoi gi chathi ba ba lan nasi theory ba nasi issues asida gi hera sathi le ekoi gi drug ki ekoi gi nisha gi ba tongan ba ekoi gi masigi issues like focus on eradication of anti-social elements as Chief Minister ki midyak makhada Polo Ground Mapa Kangjaibung amasung Hapta Kangjaibung hariba mafam ani asida Imphal West Imphal East ki akoibada leiriba Polo Club amasung Lanai Sagol Loizari Basingi Sagol Sajik Safam PB Babu hainingai leitana thagatsari haina Manipur Pony and Polo Players Welfare Association MPNPPWA gi General Secretary Songtham Azitna thagatpa phongdorakle hauji Hapta Kangjaibung da puna Sagol masing sani kontra leirami adubo Sajik Safam leiraktabana Sagol samga tara lom mapu singna lokthok na khre hojik leihori pa sagol masing samukun lom tangai re sagol na sana na masajik leisilaktabana maram moiraga hojik sagol mapu singna sagol amada lupa sama sama khainaraga sagol singi machinjak sajik pizari haiki ai sagi ming Songtham Ajit ai Manipur Pony and Polo Player Welfare Association ki secretary oina nong thau pujabani adu akoina ngasi sinjariba akoigi press release ase akoina kano se atai kari suginate akoigi honorable CM na magi miyeng makhada akoigi sagol asi lambi sorok ta saba akoigi disaster sing isauna leibasina
maram oiraga akoigi association horse riding and all Manipur Polo Association da ani na kan takna biduna CM gi meng makhada ya akoigi sagol asi mapal kangjebung mungsung manung akoi hapta kangjebung da thambagi ayaba pibire adubu hapta kangjebung si hojik around sagon chani ga kuntra mung sarami aduga hojik sajik se lektabadagi akoigi mapu singna sagon samaga tara kunni puthokpigre lemhori basi akoigi sagol samaga tara akoina kun tara tranga adwai lerangani na koin thajai adubu hojik akoida awaba ma oribasi atei kari sugunate akoigi sagon sajik lektabana akoigi pony ownersing sina akoigi lupa chama par head sagon amamda khaiganaraga akoi sajik asi akoi thaksabani nongmagi sajik apun tara kun thaksabani adubu asida akoigi pony owner da akoigi puthokpa ngamdaba effort ngamdaba lupa chama se aduna awaba oibanina akoina sarkargi maikaida magi akoigi bibhag koi sagol ga mari lenaba bibhag sing da so koi haijari akoigi sagol asibu thakpi bada machinjak mateng oinanaba akoida paisa sel gi mateng khara ka tobinaba haina akoina ngasi gi press release asi thoksabani akoi well NEET UG entrance examination के पेपर लीक ओइबदा चेनबा एम्स पटना दा MBBS अनिसुबा अमदि अहुमसुबा सेमिस्टर दा तमलेबा महाइरोई मरी CBI न फागतख्रे एम्स पटना गी एजुकेटिव डायरेक्टर डॉक्टर GK पालना महाइरोई मरी असिबु कस्टडी दा थंबगी पाव हानना पिरखिबदगी इन्वेस्टिगेशन एजेंसी असिगी अथंग मतुंग इना लखतपयाबा थबक सिंग लखतली हाइरी CBI न फागलबा महाइरोई सिंग असिगी लैपटॉप सिंग फागतखिबगा लोइनना मखोइना लेरंबा का सिंग सु सिल तौख्रे हाइरी महाइरोई सिंग असिगी मथक्ता CBI na wahang pahang sathari nakal amarumda medical entrance exam NEET UG 2024 da nataba pambai kya sizinakhiba asiga mari leinaba leinana lakhibu wakat nifu henbagi hearing ngasi Chief Justice of India CJI DY Chandrasur Nalusingba bench amna sathaba haukhre कोता पीगदबनी पीरोइदबनी हाइबा वहाउदगी बांग्लादेश की मफम क्यादा चंगसिनखिबा खोंजंगदा माहिरोई तरुक लैखिदबदा सेनबा मियोय सिंग मतिक साबा सेराक पीरगनी हाइना बांग्लादेश की प्राइम मिनिस्टर शेख हसीना न लौथोखरे मसिगी मथक्ता ngarangdagi hauna बांग्लादेश पुंबदा टोटल शटडाउन थमजनखरे हौखिबा लेबा पोपन नुमितगी हाउना लेबाक असिदा इंग कुमजाली सिंगमा चमापन हुमभुद्रा माथोगी वार ऑफ इंडिपेंडेंस ता थवाई कटखिबा फ्रीडम फाइटर सिंगी मचा मसु सिंगबो थबक संगबदा कोता पीगदबनी पीरोइदबनी हाइबा वहाउदा इरांग थोलकपदगी ngarang phawda mahiroi taruk laikhide mahiroi taruk asigi manungda ahumde Dhaka dagi kilometer sahum lom satlaga leiba kha thangba Chittagonggi hithangpham da laikhide ani amana Dhaka da aduga amana Rangpurgi awang thangba district ta laikhidabani mahiroi taruk laikhidaba adubu yaningda phongdoktuna ngarang Dhaka da mahiroi kyana ahangba ku puduna khongjang changsenkhe khongjang adu police na rubber bullet amadi tear gas cell sing kaptuna tankhai madugi makha tarakpada मरी लेनबा सिंह खुदक्तगी बांग्लादेश ता लेबा स्कूल अमदी कॉलेज सिंह मतंग कक्तना सुति लाउथोखरे मखा ताना इरांग थोलक्तनबा बांग्लादेश की कोनुंग ढाका अमदी चिटागोंग याउना सिटी मंगादा बॉर्डर गार्ड बांग्लादेश सिंह थमजिनखरे लोइसलकपदा मरुइबा पाव अमुक हना पिजरी धनमंजुरी यूनिवर्सिटी की सिंडिकेट की ngasi famkiba athuba mifam amana यूनिवर्सिटी asigi anauba registrar amadi controller of examination की मिंग लाउथोखरे मणिपुर की दमक ngasi yamna nungairaba mikup ama oina Jammu amadi Kashmir loinana Ladakh High Court ani gi Chief Justice oiramba Justice N Kotishore ngasi Supreme Court ki judge oina wasak lokre
इम्फाल जिरीबाम लंबीदा पेट्रोलियम प्रोडक्ट पुथोक पुसिन तौरिबा गाड़ी सिंगदा सेनखाई थुंखाई की थबक चथरिबा से थिंगनबा मतिक साबा सिक्योरिटी पिबिद्रबदे अगस्त तांग अमदगी थाउ चिंगबा ट्रक सिंग चेन बलेप लगनी अमदे कांगसुप सिरुदगी मेरांगिर सिरु मिहात सेनाबा मियोय अमा पुलिस ना फागतख्रे कोर्ट पुथोकलबा मतुंगदा नुमित निपानिगी पुलिस कस्टडी दा थमनबा रिमांड लौथख्रे हौजिक फाउबगी आइस्कॉम न्यूज़ न पिजब मणिपुरी पाव मतंग असिदा लुइजरे मिलेंग ताबिरिबा पुनमकपो अमुका न खरमजरी।